ngasi phongkhiba tongan tongan ba manipuri sifong singdagi masum thokhiba thogdo wathok singdagi maruibi ipaw sing myam la thamjagi ahanbada kanglei paki maira dagi lokhosaraga relief camp tara leiriba inmate nupi singi sendok lambi lehna ba tongan tongan ba thabak sing itana paikhatli ita North East Women's Network na hokiba sahi gi me gi aroiba sayul dagi sangsilakhiba livelihood initiative ngasi phawba relief camp tara da mai pakna satharakli loinana relief camp tara leidiba inmate nupi singi sendok lambi lehna ba tongan tongan ba thabak sing itana paikhatli masigi saruk am oina ngasi ani suba phase ki oina thang wangmo AC Girls Hostel relief camp da lang yentokre pausina hai ita group na relief camp tara da puna phisa kon kungani pana masum sewing machine tara ga turuk pi hibadana tana hawdok sel piba masum lang sing yentokpi gi thabak leptana satharakli thabak singa sitana tana ngasi power training program kya sinduna sel thokna ba lambi hariba relief camp tara sigi matata relief camp atopa kya da su pangthoktuna lakli hari itana thabak phajana suba masum thamoi sengna thabak toba organizer singa punduna ngasi phawba satharakliba livelihood initiative asigi makada relief camp da leiba miyoi samagi mathakta sentok lambi sambiba ngamkhri hari candle design yawba saba mora saba dup makal kya saba polang saba phisalon sagi thabak kaya amasum bag amasum phirol tu bigi thabak kaya gi lambi siliba ita North East Women's Network ki members ngasi relief camp ohum da yengsin khongsa chatpada loinana langsu makata na piduna rakli ngasi gi khongsa aduda ita gi trustee Konika Khuraizam advisor Ibothoi Songtham amasum trustee Birjurekha Samom yauna Bisnupur district ki relief camp ohum da Sharamba Fanek Fiamas Morasu Lerakiadi Itagi Panamdi Irangasina Sogolava Langelapa Kias Danatana Nupi Sumbu Sentok Lambi Lena Nabat Lambi Semani Haina Itagi founder Amasum chairperson Sophia Raskumar Nina Fondurakli Makatana Pisalon Sato River Relief Camp Singda Lang Yentokpigi Tabak Satakigani Haina Su Fondurakli Makasa tarak poina to papam sakang na basingna bom thamjilamle mafam kya coming operation sathavada khusuklai kaya marum fagat pangamkhre haukiba February kungi numidang pung tararom tapa matamna singjamai police station ki manungsanba khagem pali pankha ningom lerakta leiba CFN PD gi director Robertson asem sai nifugo mga apok e Dorian gi get bom ama thamjilamle bom madu singjamai police ki team amana aso engam yaudana lokhat khre hari Amoramda ngase pung tarom taba matamda Imphal East Police Commando amadi taraga taruk suba amadi kungani pan suba Assam Rifles ki kangbuna ising thembi manung amadi pi khonung phai village ki manak nakpa mafam sing operation sa thagrari operation adu da magazine ga konana .32 gi pistol ama .22 gi pistol ama magazine ama kg manga rom lumba IED ani wireless set ama ahangba pompi shell ama magazine box phagale hari Pagalaba Polam Singadu Sagolmang Police Station Kusinakre Hari Security Force na local pa kongtangi sarugam oina ngarang su tungan mafam singda operation sa tabagaloina kulai kya fagal hari pausin hai ngarang numiyung ba pung taragani thuram taba matamdagi nungtil pung ani hian ba phawba Imphal East District ki Police Commando amadi 1/3 GR gi apun makang buna kai haw songphel amadi Laikongi saruk singda operations ataki hairiba operation atuda tha sigi taraga treta koki khulai pai bising laingoi pek par sejanaba excavator yauna gari mai thakiba mafam adudagi irap laptaba mafam dagi khulai kya fukat pagam khiari phagalaba khulai sing adudi fit manga sangba pampi ama fit taruk sangba pampi ama inches rifle ama radio set manga country made life bomb taret AK-47 gi maru mapan SLR fire case kunga mga 303 fire case kunga mathoy country made launcher fire case ama 303 rifle ama empty magazine ama 9mm pistol ama magazine ama 3030 rifle gi maru kuntragani pan 12 bore life round taragani pan LMG empty magazine ama hand grenade ani 303 rifle blank round kungani pan taragani thoi bore fire case taragani thoi tear smoke sama kuntraga mga long range tarit tear smoke soft nose mari 2-inch motor ama AK-54 rifle akaiba magazine amani Hagalaba Pulam Sing Thobal Dam Police Station kusana krahari nakalamoramda Bisnupur District Police amadi taraga taruk suba SSB gi kangbuna sut nambol Police Station gi manungsan ba laimaram mayay maning laikay da ngaranung tilpung ohumlum taba matamda
operation chathaki operation aduda yumthong marfuga manga romda leramba miyoi samaga marfuga manga masa khangdoki mifami pundi yaukiba leiti hairi Imphal West District Police amadi samaga kunga mapan suba battalion CRPF ki apunba kangbunasu Paswe Police Station ki manung sanba Khumbong Bazar da ngarang ayuk pung 12 dagi nungthil pung ama henba phawbu operation chathaduna miyoi samaga humfuga manga masa khangdoki Sangzamai Police Station ki manung sanba Thoksom Laikai area da su nungthil pung mariga makhai dagi numidang pung mapan phawbu operation chathaduna yumthong humdra da thibu humigi thabak chathaki operation aduda yum singa aduda leramba miyoi samaga kun masin hangbagi thabak chathaki Imphal West District Police ahanba MR amadi samaga marfuga mari suba battalion CRPF ki apunba kangbunasu Sangmai Police ki manung sanba awangs Laikin Thabi Santipur nungthil pung ahunga makhai digi manga phawbu operation chathaduna yumthong marfuda leramba miyoi sanigo humdra verify tawki Kaksing District Police na su Kaksing Phauksuphat area numidang pung taruka makhai dagi tareka makhai henba phawbu operation chathaduna yumthong kunthra da leramba miyoi marfuga nipan verify tawki mifami pundi yaukiba leiti haiden su pausida su makhatari Makasa tharak poina to papawang mana yari pok mai kai da yaksang kumai pangthok pigano club sing mamang sai gi me ahum digi kuki narco terrorist na satharak li la na sin maram oiraga hauji hauji glamdam sida ing chikpa tangdu laita da ba phibam amada lairi bana maram oiraga komsi sai gi yaksang kumai ga mari leina ba thoram sing yari pok mai kai da amata pangthok pigano kari goma lanai lup sing na pangthok tuna maduda apapata tholakpa kudima thoram siliba lup sing aduna pugada bani haina nangpok sayang apun malup NSAL na phungdorokli Yaripok Kaithil da leiba Social Economic and Development Organization SEDO gi office ta pangtokiba pawgi mifum amada Yaripok Maikai digi club organization taragani pan apunba lup ama oiriba NSAL gi president Laishram Anandana phungdokibta haujik thokliba leiba ki oiba irang sina maram oiraga haukiba ningol sakobana singba harau kumai kya su pangthoktana lakhibani Lamdam masida tangdu laita daba phibam amada lairibana maram oiraga saliba tha sida tariba yaksang kumai Manipur gi mapam kya da lairiba club organization kya na pangthoktana ba phirep kya launariba adugumna yaripok maikai risu yaksang mari leinaba sport thabal songba isai lilana singba amadi senkhai thumkhai sing amata topigano kariguma lanai lup singna yaksang kumai ga mari leinaba sing pangthok lamnabadi madura tholakpa apapata khudimak sili langliba lup sing aduna teksak pujagadabani haina ananna phungdokhi paumi singa unabadu da NSAL gi atai thomi kya saryakhi amaramda Youth Star Club Bamo Laikai na ngarang numidang pung 3:30 taba matamna club ki building da pangthokiba executive body amadi maira paibi singa apun mamifamda warep ahum lokre ahan ba warep ta Laikai sigi isan ise angang singna mauksa-gumna lambida thauri thatpa khulakta sangduna senkhaibna singba tahondanaba anisubu warepta Laikai sigi nungsijaraba halaman lai guru khwai khibingna su holi palana singba pangthok pidaraba loinana atopadagi lakpiba taraba su sangbidanaba haina yanare aduga ahum subu warepna lila palana singba pangthokpa saliba asigi hoina thingjin bahaina lepnare warep singa si Laikai gi miyoi singna ngangna satpinaba su club amadi maira paibi gi mekedigi khangalakli Makasa tharak poina to papam awang nongsup pana tengo lak polution gi cultural holiday peace camp ngasi pang loisin kre koki narco terrorist na maitra pak ta landarak tuna ngam khaida singnarak tuna maitei singi khongul muthana bohonarak liba madi isagi iram dam sida samjaraba misam kangbuna mayu maikei leijadaba refugee amagumna lehalak liba amasum pikliba angang Kayamduna mama mapa laitaba masagumna hingalakliba sina tangdu laitaba hanagumna ingsikpa punsi mahingda hanjilaktriba phawa maitra paki ngamkhai ngaknabigidamak hangdokhiba Universal Friendship Organization sponsor tawwa awang nungsup pana tengo lakpa loisangi di 15 day cultural holiday peace camp ngasi lamtagi taragumdoini panba irai numit loisinbagi thoram pangthokre thawramaduna Social Welfare Minister Haikam Dingo Nongmaithem Tombi former President LY DU Leren Cabinet Chief Guest amadi President oina yakhibaga loinana Guest of Honor oina Nonglepam Bobit Singha Chairperson Leren Kabi Kadangban GP Yambem Mega Devi Secretary Leren Kabi Apun Manupilup Nongthombam Bagirat Singha Ward number 1 Leren Kabi Kadangban GP na mathangsina yakhi Organization asigi Secretary General Y Mairaba Home Secretary L Loyumba amadi
General Secretary Singh Battalion Commander Singh Maitei Laloi Singh Loinana Lairen Kabi Maira Paibi Apun Banupi Lup Amadi RDC Lairen Kabi Club Ki Members Singh Apun Saruk Yamina Duna Thoramadu Mapung Pana Pangtoki Awang nung supana tengo lakpa loisang ni kuki narko terrorist singi lana sina loidriba pauba awang nung sup mai kei ngak na bigi damak hangduna lekhi gane ki makasa tharak poina kanglai paki mairagi editorial myam na thamjage bara lengana manipura thokliba kanglup anigi sathiraba lana si karisu leitana khalli haibisi tapani manipura thokliba tha taramutu farakadorba kanglup anigi sathiraba lana si bara lengana karisu leitana khalli haibisi tawthorak pathabakna mayek singna tai haibada la loidra haina khali Masih gasing pemaramni hai betarabadi lan thuk liba misimina madimika mirau kona nilaba manipura barat lengan ngammi hai duna nampu de taragani pansuba lok sabha mikal pangtung naba laizabi thadun honarak liba sini barat lengan manipur miya mu barat ki citizen singni haina khanbiram laba tarabadi manipura thuk liba sathiraba kanglup ani ki lan si political solution puraktuna loisilaba matungda ingtapa manipura ma haibadu oiraba matamaduda lok sabha mikal Pangthoknaba phirep lokhum topani aduba manipur miyamna khalamba adugi ona tainabada barat lengana ngammi haiduna lan marakta mikal pangthoknaba khonarakpa sidi yamna lali amaromda manipur lenga ki maikai digisu hauzik maramda manipur oidiba phibamasi tasengna barat lenga ta khanganduna lan thokliba lamdamni maduna lok sabha mikal pangthokpa yaroi haiduna isang thona center lenga ta haijaba ngamgadabani adubu Hangi laibidi gum barat lengana sananing mamong sanaduna lan thokliba manipura mikal pangthoknaba honarakpa sida haraukte yamna okliba sisu yamna lan mani manipura thokliba kanglup anigi sathiraba lan sida eikhoi ge lengak loi oidiba minister MLA singamadi lengaki phamjau paibe singi masa masu nupi angang amat siba yaudri makhoi gi mayu mai saktuna Laifam laitabadagi relief camp na sangjafam lauduna yamna wana hingba haibadu oidri maduna nungaibana awaba khangde makhoi kanglup ki lana sina maram oiduna tamthiba mi hata masa masu hatkiba yaude manipur nungairi lan thokti haiba khanduna lok sabha mikhalasi taram oktuna pangthokna bohana bani hauzik kanglup anigi lana sina maram oiduna relief camp na mayu mai kai tumna mai thadopikhraba miyoi lising humfugi mathakta sangjafam lauduna lairi miyoi singasigi human right fundamental right adu mapung phana phangmangamdana mamingtagi oina awaba punchi amada lenduna lairi haibisi par lengamus manipur lengana khangbidi ubide adu board ki matam asidadi makhoi bu namduna bot thada handuna barat lengamus manipur lenga ki apambadu thungna ba honagadori maramaduna election gi matamda voter oiriba miyamna vote piduna khankhiba miyam gi mihut lawmaker oiriba singaduna sakti paraba matungda lebak miyam lalon pot kum khanduna sijinarak patloinana kanglup ani gi sathiraba irang thok phawbada loisinba ngamdana miyambo awaba ipakta langthaduna lehaliba si kana thokalibano haibadu voter oiriba miyamna khangna thabak topatai loinana lan thokliba Mikap mirau kona niliba manipur Lok Sabha election nampuda pangtukna bohona riba si barat lengak na manipur miyam bukari su laitana khalli haibadu takpani haina laubuda laloidra khali Makasa tharak poina panam pausi digi topa paumna lana si karidagi hourakhiba no haibadu eikhoi punna khangminnaba sangi Dingo ngasi manipur thokliba lana si karidagi tholakhiba no haibadu eikhoi punna khangminnaba sangi masi eikhoina nainahudaba tarabadi issue sina lusinkhrabasu Tungi mirol da ngasi thokliba lan sidagi hena sathiba lan ama soidana mayuknarapa yai haina Social Welfare Minister Haikam Dingo na phongdokre wafam asi ngamkhai ngakna bigidama hangdokhiba Universal Friendship Organization na sponsor tawba awang nongsup pana tengu lakpa loisangi the 15-day cultural holiday peace camp ngasi loisan magi thoramna saruk yaraduna Minister Dingo na phongdokhibani Mana makata na hai ngasi thokliba lan karidagi tholakhiba lan no haibide eikhoi punna khangminnaba sangi lengana ngasi pekhalakliba khongthang singasi tunggi mirol gi damaktani haibisi khangminnaba sangi lengana umang kananaba manipur kananaba honarakliba si miyam gi naikhi hauzik koina di miyam pau si patang se lusinjarage amasum miyam puna anauba update ngaminasi